India lengak amadi NSN IM gi marakta tongnariba peace talk asigi matangda koko mine sangsilibba khongjang asiga mari leinana Shanghai Festival gi boycott handokte haiba wafam asigi matangda makhoi gi asengba wafam miyamda khangandrabadi koko mine sangsilakba khongjang khudingmakta Thangmaiban United Club TUC na saugatlaroi haina lauthokre Nagamapal Kangjabi Lampakta Pangthokpa Paugi Mifam Amada TUC ki President Pratap Laishang Thiamna Paumi Singda Hai Chief Minister ga Kokomi ga wari sanaraba matungda Kokomi na Shanghai Festival boycott torambado handokle haina serol ama thoklaba matungda mado official oiba serol natte haina phongdokpa laikhre serol odo official oina lauthokta batarabasu social media da viral oikhre makhoi wafam ado laibak miyam ase yamna pangbagumna haiba se laibak thibani soikhrbadi soikhre haina miyam da haiba ngambata Kokomina miyambu makhoina haiba tagadabani haibagi mawongda chatharakpadi tahaningdi Kokomi gi khongjang khudingmakta thangmaiban gi miyamna sogatuna lakhibani nong marakta rally sattuna khongjang sogatchiba mayam ado yenglaga ngarang gi khongthang adugi matungda miyamna matungdadi khongjang chengchinchi hairakanu haibana singbo wafam kya thorakle masina TUC da achouba chaipu ma pirakli Kokomina leibak miyamda makhoina tawriba thabak adugi chap chawa wafam thamdaba tarabadi thangmaibanda Kokomina changsilakpa khongjang amata saruk yaroi Shanghai Festival yaithok taba Chief Minister unaba yanaba porakpa kaide TUC na leiba kaiba pamde tawbutu makhoina wari sanaba matamda masigi wafam sina yanare masina yanadri makha taba khongjang na masi leigani haibado mayek senga leibak miyamda thampham thoi haiki madu tawrga yanabada miyamna saugada leite madu natana makhoi manga tarana yanare haina hektamak haibadi miyamna mayokna kiba awabado udaba asi tawhanningde Thangmaiban United Club na koliba mafamsingda Kokomina kaurakpa khongjangda saugataba haina phirep laure makhoina tawkhiba asoiba sing miyamda khangalaba matungda yanaba ma laglagade mateng pangani natrabade saruk yaroi haiki matung tarpada leiba kaiba yaba wafam lakpa tarabade Thangmaiban miyamna masagi oiba phirep laurkani loina na makhoigi asengba ma khangandri bhaubade khongjangda saruk yabidanaba mahakna Thangmaiban miyamda appeal tawki Aro bata paubi lai news reader ki video biyang biru khuding makko thagache